Social media oil Facebook the N Biren Singana Thadorakpa status ang mayam na tentak na share tawzagi Bisnupur district ki manung sa nalayba Saiton gi nganu konda IED pokayan dun attack torkiba thawong atubu N Biren Singar akan mamong na condemn torakli makata na pala duna hariba thawong si public safety the threat tawbani loinana civilian homes target tawba masum security singna cover tawduna lairiba jaga amana thokiba thawdo asi yamna mathungtaba ek amani haba wafam yawna pali hariba thawong asina miyoi singda aki akhang pibada natana santi hanjalakpada apanba pibani hariba thawong asi sienaba miyoi masa khangdokpaga loinana athubada action lawgadabne wafam yawna pienaba wafam kya phungdorakli amarom thajana wairiba pawma mayamna thamjagi Kuki community singna Michael Lamjathang Haukip amasum James Haukip ki thawong makoina tawribe activity sing si yenglaga makhoi sing si masak khangde haibe yawbaga loina akan mawpham kya phongdorakle hairiba si ningthauka ba numita the Kuki History and Identity Protection Committee kauba anob lup amasum mayol songlaktuna KHIPC kauba lup asina Lamjathang Haukip amasum James Haukip na tawriba thawdok sing makhoigi divisive activities sing sina maram oiraga makhoi Kuki community degi disown tawre haba wafam yawna pali makhata na KHIPC na phongdokla duna hai Michael Lamjathang Haukip amasum James Haukip asi makhoi si Thadou clan nati tak sengna makidi makhoi si Haukip clan ni makhoi sing si Kuki community na disown tawraba loinana hairiba akhoi lamdagi society dagi makhoi si tanthokhraba akhoi community singi mayok thabak toba miyoi ni haba yawna KHIPC kauba lup asina makata na supali makata na hairiba Kuki gi nauna tholagliba lup KHIPC na phongdokla duna maral kya sisila duna hairiba miyoi singasi hauji Imphal da former chief minister Manipuri oiramba N Biren Singhagi miyang makhada maki support ka loinana Imphal lotuna lei makata na maral siraduna Biren Singhi guidance ki matungina hairiba miyoi singasina Thadou Student Association TSA Thadou INP Manipur TIM kauba organization sing masana semjeduna asidana tana Thadou Human Right Advocacy THRA Thadou Youth Union TYU amasum Thadou Community International TCI sing sisinaduna aranbi statement sing amasum press release kaya ma Kuki community gi mayokta thoktuna lairi haini sumaral siri makhatana KHIPC kauba lup asina phongdokla dun hairiba Haukip amasum kipgen hairiba singasi Thadou gi elder brother singni loinana Thadou hairibasina Thalungi masa singni makhatana maral kya ama siraduna hairi laikhidraba lone Thadou gi miyeng makhada Manipur state government na haukiba English singa maga samapan gi yangkhai gi tarukta claim tawraduna tribe ama oina Thadou clan asi sakhangkhibani hairi hairibasi asauba asoiba mani makhatana paladuna Lodjem Haukip Khongsai Misau Sangsan Haulai Goite Mate Langhal Tauthang Kilong Lungdim Lupo Dimgel Lungkim Baite Thadou Baite Laingthang hairibasingasi tribe nati makhoi singasi clan singni hairibasingasi Songthu Songjagi makhoigi leiramliba dialect culture amasum tradition sing sharing tawi makhatana hairiba lup asina maral kya siraduna hairiba Michael Lamjathang Haukip amasum James Haukip asi N Biren amasum Maitai community gi papeni loinana makhatana Michael Lamjathang Haukip amasum James Haukip na phongdorapa wafam sing public government amasum media housing na fajana verify tawrakanda publish tawbiyu haina maral kya siraduna wafam kya makhatana phongdorakli Paujal Pauksi editorial miyamda thamjari Kuki narco terrorism gi land laibak thugai habani phammi hobagi nati sai ani thamapan helaglaba Kuki narco terrorism gi miyoi bi hak khongaw naba hingsa tana mang tharaga maitei singda leptana sathariba asi laibak thugai na balandani phammi hobagi lan nati haibasi aikhoi khudimangna wakhal taminaba matam hoidi sai lising ani henbi ki puari leijariba Manipuri singna ngasidi mikap thoklasi aikhoi gi oikraba ipai pu singna ireibak iramdam karamna kanduna ngaktuna laki haibadu ngasigi mirol asina hangana ningsing minaba yengsinba yamna maru oirakli ipai pu singna ireibak iramdam ngakpa kanbana thawai digi hena lumna lauduna yekna basingna satharakhiba lantheng kyara nokna thawai kathoklam khibani haibasi ngasigi mirol sina kawpu yaroi
ꯏꯪ 1994 ꯏꯪ 1993 ꯐꯥꯎꯕ ꯆꯍꯤ 7 ꯈꯨꯟꯊꯥꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯅꯪꯈ꯭ꯔꯕꯁꯨ ꯊꯧꯅꯥ ꯐꯔꯕ ꯃꯇꯝꯗꯨꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯋꯥꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯔꯝꯗꯝ ꯑꯁꯤ ꯀꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯪ 1992 ꯊꯣꯛꯈꯤꯕ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯂꯣꯏꯅꯅ ꯏꯪ ꯀꯨꯝꯖꯥ 1993 ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯣꯅꯤꯌꯦꯜ ꯔꯨꯜꯒꯤ ꯃꯥꯌꯣꯛꯇ ꯍꯧꯈꯤꯕ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯜ ꯑꯗꯨ ꯃꯇꯝ ꯑꯗꯨꯒꯤ ꯊꯧꯅꯥ ꯐꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯏꯪ ꯀꯨꯝꯖꯥ 1998 ꯊꯣꯛꯈꯤꯕ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯜ ꯑꯗꯨꯁꯨ ꯊꯧꯅꯥ ꯐꯔꯕꯤ ꯏꯃꯥꯁꯤꯡꯅ ꯃꯇꯝꯗꯨꯗ ꯊꯣꯛꯈꯤꯕ ꯈꯨꯠꯁꯦꯝꯒꯤ ꯆꯥꯛ ꯇꯥꯡꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯂꯥꯟꯊꯦꯡ ꯆꯠꯊꯗꯨꯅ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯏꯁꯇꯦꯠꯀꯤ ꯊꯥꯛꯇ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ ꯊꯧꯅꯥ ꯐꯔꯕꯤ ꯏꯃꯥꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯣꯛꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2001 ꯖꯨꯟ 13 19 ꯐꯥꯎꯕ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ NSCN-IM ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯈꯤꯕ ꯄꯤꯁ ꯇꯣꯛꯀꯤ ꯃꯔꯨꯝꯗ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯁꯤꯜꯂꯛꯄꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯊꯧꯅꯥ ꯐꯔꯕ ꯂꯝꯗꯝꯁꯤꯒꯤ ꯃꯄꯥꯔꯤ 19ꯅ ꯊꯋꯥꯏ ꯀꯠꯇꯨꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯉꯁꯤ ꯐꯥꯎꯕ ꯗꯤ ꯒ꯭ꯔꯦꯠ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡ ꯌꯨꯅꯤꯇꯤ ꯗꯦ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯈꯤꯕ ꯊꯤꯡꯊꯥꯡ ꯀꯌꯥꯗ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯆꯠꯊꯔꯛꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯂꯣꯡ ꯀꯌꯥꯗ ꯊꯧꯅꯥ ꯐꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯧꯈꯤꯕ ꯏꯪ 2019 ꯃꯦ 3 ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯍꯤꯡꯁꯥ ꯌꯥꯎꯕ ꯂꯥꯟꯗꯥ ꯑꯁꯤꯗ ꯃꯤꯑꯣꯏ 250 ꯔꯣꯝꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 60,000 ꯍꯦꯟꯕꯒꯤ ꯃꯌꯨꯝ ꯃꯀꯩ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯤꯑꯣꯏ 60,000 ꯍꯦꯟꯅ ꯆꯪꯖꯐꯝ ꯂꯧꯕꯇ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯁꯣꯏꯅꯥꯏꯗꯨꯅ ꯂꯩꯔꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯉꯁꯤ ꯐꯥꯎꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯊꯔꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯑꯣꯏꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯖꯥꯀꯨꯔꯥꯗꯣꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ 3 ꯌꯥꯎꯅ ꯅꯨꯄꯤ 3 ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯃꯈꯣꯡꯗ ꯂꯩꯕ 57 ꯃꯥꯎꯟꯇꯦꯟ ꯗꯤꯕꯤꯖꯟꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯂꯥꯏꯁ꯭ꯔꯝ ꯈꯥꯃꯜ ꯕꯥꯕꯨ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕꯁꯤꯒꯤ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯁꯨ ꯀꯥꯎꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟꯗꯥ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ, ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯂꯥꯟꯗꯥ ꯑꯁꯤ ꯊꯦꯡꯅꯕꯗ ꯑꯃꯗꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯅ ꯃꯥꯏꯌꯣꯟ ꯑꯃꯗ ꯆꯪꯁꯤꯟꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯕꯅꯤ꯫ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯊꯨꯒꯥꯏꯒꯦ ꯍꯥꯏꯕ ꯂꯥꯟꯅꯤ, ꯂꯩꯕꯥꯛꯀꯤ ꯐꯝꯃꯤ ꯍꯧꯕꯒꯤ ꯂꯥꯟ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯆꯍꯤ 2 ꯊꯥ 9 ꯍꯦꯟꯖꯤꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ BJPꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯐꯝꯃꯨꯅꯕꯒꯤ ꯏꯍꯧꯗ ꯇꯨꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯁꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯉꯥꯛ ꯆꯠꯊꯔꯤ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯍꯧꯔꯛꯐꯝ ꯃꯨꯟꯅ ꯊꯤꯔꯨꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯈꯨꯠ ꯆꯥꯎꯅ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ꯫ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯕꯒꯤ ꯂꯍꯧ ꯆꯪꯁꯤꯜꯂꯤꯕ ꯂꯍꯨꯂꯨꯞꯁꯤꯡ ꯅꯝꯊꯅꯕ ꯑꯔꯣꯟꯕ ꯊꯧꯔꯥꯡ ꯑꯃ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯠꯊꯔꯤ ꯍꯥꯏꯕꯁꯤꯁꯨ ꯆꯦꯟꯕ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝꯅꯤ꯫ ꯍꯧꯖꯤꯛ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯇꯦꯠꯁꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯐꯥꯛꯇꯣꯛꯂꯒ ꯀꯨꯀꯤꯖꯧꯁꯤꯡꯒꯤ ꯑꯣꯏꯕ ꯖꯥꯂꯦꯡꯉꯝ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯃꯪꯂꯥꯟ ꯑꯃꯒꯤ ꯃꯔꯨꯝꯗ ꯇꯣꯉꯥन ꯇꯣꯉꯥꯟꯕ ꯏꯁꯇꯦꯠꯁꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯐꯥꯛꯇꯣꯛꯂꯒ ꯀꯨꯀꯤꯖꯧꯁꯤꯡꯒꯤ ꯑꯣꯏꯕ ꯖꯥꯂꯦꯡꯉꯝ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯃꯪꯂꯥꯟ ꯑꯃꯒꯤ ꯃꯔꯨꯝꯗ ꯇꯣꯉꯥन ꯇꯣꯉꯥꯟꯕ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯒꯤ ꯈꯨꯠ ꯌꯥꯎꯅ ꯂꯥꯟꯗꯥ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ CSOꯁꯤꯡ, ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ, ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡ ꯌꯥꯎꯅ ꯃꯔꯩꯕꯥꯛ ꯃꯔꯝꯗ ꯅꯨꯡꯁꯤꯖꯕ ꯄꯨꯝꯅꯃꯛꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯉꯁꯤꯃꯛ ꯃꯥꯡꯗ ꯇꯥꯔꯤꯕ ꯋꯥꯐꯝꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯂꯥꯟꯗꯥ ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯆꯠꯅꯕ ꯌꯥꯔꯣꯏꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯐꯝꯗꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯀꯟꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯕ ꯆꯨꯝꯒꯅꯤ꯫ ꯖꯝꯃꯨ ꯀꯥꯁꯃꯤꯔ ꯏꯪ 2015 ꯃꯤꯂꯤꯇꯦꯟꯠ 93 ꯍꯥꯠꯈꯤ꯫ ꯃꯃꯥꯡ ꯆꯍꯤ 2015 ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯤꯂꯤꯇꯦꯟꯠ 93 ꯍꯥꯠꯈꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 15 ꯔꯣꯝꯁꯤꯒꯤ ꯃꯌꯥꯗ ꯃꯃꯥꯡ ꯆꯍꯤꯗ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤꯗ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯈꯤ ꯍꯥꯏꯅꯁꯨ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯨꯅ ꯍꯥꯏꯈꯤ ꯏꯪ 2015 ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ 35 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯤꯂꯤꯇꯦꯟꯠ 93 ꯍꯥꯠꯈꯤ ꯍꯥꯏꯔꯤ꯫ IAS ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯑꯁꯥꯟꯕ ꯌꯨꯝꯗ ꯍꯥꯡꯂꯝꯕ ꯁꯦꯛꯁ ꯔꯦꯀꯦꯠ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯔꯤꯕ ꯄ꯭ꯔꯌꯥꯒꯔꯥꯖꯀꯤ
Kitagans ki mafam amada hanglamba sex racket ama police na thuai khreidi sex racket adu nupi IAS officer magi asan mayumda kanglon gi wang salai rambane hanisu police na phongdoki mafam adu lairiba miyoi na wakalakpadagi Prayagaras police na asan mayum adu thibum bi thabak sin chatakibani police na thamlakpa warol amada ayuk nungthil amasu numidangi matamda nupa amasum nupi singkya yum adu toina sangtok sangsin tobu urakpadagi yumlo na badu lairiba miyoi na singna be hangalakpadagi police na pauk pirakibani hari ten takpa paw khraga miyam da thamjagi Manipur gi Chuchampur district ki manung sana Richter scale 2.8 yona earthquake tokri hari thamoi sonaya wadiba paw mana khangabok relief camp da lanjena duna lairiba thongam ongbi Helen Devi se humfu ga threat napat mayai lekai digi masai gi mayumda hanjinma ngamdana anaba madagi maramoiraga ngasi nungalamdai da laikhidre hari